Akasban Imphal Moirangthem Ibehaibi pau pajari ahanbada maruiba pau Raija sida nomada changraba yadraba potlam puba gari sing security akanba sexual thoranga loinana Imphal tamna pusilakli Assam Vidhan Sabha ki budget session Guwahati ki Dispur ngasidagi hokre Bharat na Sabhapati oiduna Consumer Protection Law and Policy ki matangda Intergovernmental Group of Expert ki mapansuba mifam ngasidagi Switzerland ki Geneva da horagani amasung nominini sathagadaba BRICS Women Working Group ki mifam ngasidagi Kerala ki Kochi da pangthoklagani Raija sida nomada changraba yadraba potlam puba gari sing security ki akanba sexual thoranga loinana ngasiju tangkak ahum thongna Imphal tamna pusilakli aikogi jiribam paumi ngathen bisojin hai ngasi ayok pung 3 khara henbadagi hawduna ahanba kanboida gari jama yangkai security ki akanba sexual thoranga loinana Imphal gi damak jiribam thadokhi gari sing aduda LPG petrol diesel amasung atei potlam sing puba gari sing yauri Ani suba kanboy amasung ahum suba kanboy na mathang sitna ngasi ayok pung 3 amasung 9 henbada jiribamgi damang Imphal thadokhi ani suba amasung ahum suba kanboy gi Imphal tamna lakliba gari chahumdana simen yauna chana thaknaba potlam sing amadi atei potlam sing yauri Apunba mara chetpa Bharat amagidamak hiram kyada achoba thodang lauramba Bharatiya Jana Sangha ki founder Dr. Sama Prasad Mukherjee ki chama 15 suba mapok kumona lakpada Pradhan Mantri Narendra Modi yauna lusingba kyana ikai khumnaba ulakli namit asina lakpada Pradhan Mantri Narendra Modi hai Dr. Sama Prasad Mukherjee ki mapok namit asina maraibak nungsiba amasung leibak asigidamak kathokpaga loinana seba tongningmagi wakhalonbu pungning thawatpagi mapal naidraba paujel piri Mukhyamatri Yumnang Khemchana chu lusingba asigi mafamda ikai khumnaba ulli maki social media post amada Sri Khemchan hai Sri Sama Prasad Mukherjee gi punchi leibak asibu ing tappa hingsa leitaba lamdam ama ohenabagi damak kathokhi maki punchi gi kathokpa amadi miyoiba khunai gi seba da lauramba thodang sing aduna leibak asida santi gi paujal piri Humudra tare suba ban mahotsap palan tharongi manung chana raija sigi tongan tongan ba mafam singda sarkar gi loisang sing amadi lanai club yauna lup singna ujara sing thabagi thoram sing pangthokli thoram asigi manung chana ngasi singai len laikon thogal lupna sinduna Imphal jilla gi singarel Tezpur da leiba singai len laikon gi akoibada ujara sing thakre thogal lup asigi president yauna Masigi thongmi singna mapung oiba thodang loduna kathokiba thoram aduda pangthokiba thoram aduda ojara kaya thaki Amaromda ban mahotsap palan thoram asigi manung chana Imphal East Jilla gi SP gi engmakhada Irilbung Police Station gi officer in charge na lusingba station asigi personnel singi kangbu amana Imphal East Jilla gi kongba kaithel gi mafam singda lamtu sengba madi ojara kaya thabagi thoram sing pangthokhi Financial Sustainable or Cooperatives and Changing Economic Scenario haiba hiramda nomagi oiba seminar ama ngasi Manipur Press Club da pangthokli thoramadu Bharat Sarkar gi Cooperative Mantralaya gi chahi 5 surakpaga iroinana Institute of Cooperative Management Imphal Manipur Dairy Manipur State Cooperative Bank amasung Sahakar Bharatiga punduna sayol ama chupna chatharakpa Observation Week loisinbaga mari leinana pangthokpani Midday Indigenous Tangta and Cultural Institute ki Nipumari suba mapok kumon thauram pangthokpaga loinana sahi 12 makhagi angangsinggi nauna puthokpa Manipuri Classical Dance Basanta Rasta saruk yaribasing taran opagi thauram amang asi Imphal East Jilla gi kongba keti lekai da leiba institute asigi sanglenda pangthokani institute asina sinduna pangthokaduriba thauram asida Jen Das Academy gi director Pukhrambam Bilas yauna saknaireba miyoi kya saruk yagani Assam Vidhan Sabha ki budget session ngasidagi Guwahati gi Dispur da hokre mifam asida senba chahi 2026 ki chahi gi oiba financial statement thasi tarada puthokani mifam asi thasi 38 da loisingani Amoronda Assam Vidhan Sabha gi budget session asigi mangoinana raija sida emergency service industrial growth hengathanba amasung lengak sasan gi pibam hena phagatnanba pandamda ngarang phangkhiba Assam cabinet ki mifamna maru oiba tongan ba policies gi warep ayaba pikre cabinet mifam adu loiraba matung Guwahati da paumi singa unaba amada Mukhyamantri Himanta Biswa Sarma na hai cabinet mifam aduna Vidhan Sabha mifam asigi manungda tongan ba bill sing introduce tawnaba ayaba pikre Med Department hairi Assam Meghalaya Bihar Nongchup Uttar Pradesh Haryana Chandigarh Delhi amasung Nongchup Bengal da ngasi akanba nongchuraba yai
Bibak asina Gujarat, Konkan, Goa, Maida, Maharashtra, Amasung, Chhattisgarh akanba nong churba yai haina red alert laukthokre. Tabiriba pawse Akashbani Imphal dagini. Bharatna Sabhapati oiduna Consumer Protection Law and Policy gi matang the Intergovernmental Group of Experts ki mapan suba mifam Switzerland gi Geneva da ngasi dagi horagani. Mifam basi United Nations Trade and Development Sinbani. Consumer Affairs Food and Public Distribution Mantraloy hai mifam masida Member State Consumer Protection Authority tongan ba organization amasung stakeholders singna punna phaminaduna Consumer Protection Law and Policy ga mari lenaba tongan ba wafam singi matangda kupna khanagani. BRICS chairship ki makhada Bharatna yumbu oidana numit ini chathagadaba BRICS Women Working Group ki mifam masidagi kelamgi kochida hauragani. Women and Child Development Mantraloy hai mifam asida BRICS leibak singi makok thongba sarkar gi official singna punna chungsinnaduna lam kayada nupi singda henba sakti piba haibasigi matangda khanagani. Amoromda BRICS leibak singi luchingba singi oiba anti drug agency singi numit ini chathagadaba mifam ngasidagi Guwahati da hauragani. Home Affairs Mantraloy hai mifam asida BRICS ki sadasya leibak singi anti drug agency singi makok sing amasung makok thongba official singna drug control agency singi marakta tengbang pinaba hengathanabagi matangda khanagani. Mifam asida operation chathabada tengbang pinaba intelligence ki pau pithok pisin tongnaba capacity building amadi punna daita longminaduna drug ka mari lenaba gehlakpa kaya mapung phana mayoknaba ngamnabagi matangda wari sanagani. Pradhan Mantri Narendra Modi ki namit taruk ni leibak ahong gi khongchat ngasi dagi hokre. Khongchat asi ahanba saruk oina Pradhan Mantri na ngasi Indonesia da thunglaba matung Shri Modi na Indonesia gi Rashtrapati Prabowo Subianto ga unagani. Unabadu da Bharat amasung Indonesia gi marakta leinariba comprehensive strategic partnership gi matangda khanagani. Tungda Indonesia gi konung Jakarta da Pradhan Mantri na mafam aduda leiba Bharat macha singa unaduna wari sanagani. Pradhan Mantri gi ani suba khongchat gi sarukta Pradhan Mantri na thaasi gi Nepal da Australia gi Melbourne da thungani. Pradhan Mantri na Australia gi Pradhan Mantri Anthony Albanese ka loinana ahum suba India Australia Annual Summit da saruk yagani. Mahaki khongchat ki ahum suba saruk oina thaasi gi tarada New Zealand da chatkani. Masida Pradhan Mantri na New Zealand gi Pradhan Mantri Christopher Luxonga leibak ani gi marakta leinariba tongan ba mari singi matangda punna wari sanagani. Pradhan Mantri gi New Zealand khongchat asina sahi nifu gi matungda Bharat ki Pradhan Mantri na amana New Zealand da chatpa ahanbani. Chemical amasung fertilizers Mantraloy na hai har amasung har sembada changwa polam ching puba vessel taramanga Bharat ki dama Strait of Hormuz lan thokre. Mantraloy na hai vessel taramanga asigi manungda vessel nipanda urea metric ton lakh 3,000 to yauri aduga atopa vessel maridana diammonium phosphate metric ton lakh 2,058 amasung lemhoriba vessel homdana sulfur metric ton lakh 1,30 yauri. Chemicals and Fertilizers ki Kendra gi Mantri JP Nadana hai nongchup Asia da charangnaba phibam mayoknaba asina global supply chain da ayet pa pibaga loinana masina leibak sida har gi mamal ka hena wakhalanba amasung har sing puthok pusin tawda matang ka hena changanbagi achoba macha oiri. Mahakna makhatan hai Department of Fertilizers na Rajas Sarkar singa leptana tathok tasin tongnaduna leibak asida har marang kaina amasung niyom chumna phangannaba leptana hotnari. Aroibada maruiba pau amo Raja sida nomada sangraba yadaba polam puba gari sing security ki akanba sexual thoranga loinana Imphal tamna pusilakli. Assam Vidhan Sabha gi budget session Guwahati gi Dispur da ngasidagi hokre. Bharatna Sabhapati oiduna Consumer Protection Law and Policy gi matangda Intergovernmental Group of Experts ki mapan suba mifam ngasidagi Switzerland gi Geneva da horagani amasung numinini chathagadaba BRICS Women Working Group ki mifam ngasidagi kelongi kochida pangthoklagani pauloijare.